Ngasi Pangthokliba Taranipan shuba Lok Sabha Meekhal Asiga mari Leinana Manipuri Chief Minister Nongthombam Biren Yaona Tongan Tonganba Luchingba singna Meekhal Asigi matang da Wapham kaya phongdoknarakli. Ahanba tangkaki waina Pangthokliba Meekhal Asigi damag bot thadaba lakiba Manipuri Chief Minister Nongthombam Biren hai Meekhal Asi lamda masit khakin natana leibak asigi waina yamna maruiba Meekhal amani. Prime Minister Narendra Modi gi anauba term amagi damag Meekhal Asi yamna maruiba amani. Miyamna su isa gi apamba mirepta bot bibiduna democracy gi khwaidagi chawba kumhai ama oiriba Meekhal Asi mai bakhanbiu haina appeal tawki. Ngasi se akhoi gi Bharat ki amu hana Honorable Prime Minister Modi ji gi ahum subatam Prime Minister oigadaba adugi bot hadaba nominee lawi ai isa gi oinadi aduna ai isa na ngasi Bharatiya Janata Party gi mihut tiais basanta sing iner gi da ai vote piba ai vote pira ka thokjarakpani ana Manipur gi miyam da ina appeal tawning basi mayam punamaksu isa gi aningba pamba gi matungina vote hadabiu. Manipur ki hana ki Chief Minister Okram Ibobina hai Thobal ACG manung chana leiba atokpa makha upper primary school da hangba polling station number 35/42 da free and fair waina Meekhal Pangthoklabasu Manipur ki mafam khuding makta Meekhal Asi free and fair waina Meekhal Pangthoklamgani haibasidi thajabagi wangmadani. District headquarters nakna leiba mafam singda Central Paramilitary Force personnel masing khagdana thamjilaga periphery area singda masing hanthana thamlibasi angakpa fawi. Ngasi sugunugi mafam kharada sakhangdaba khutlai paiba miyoi kharana nongmai kapki haibagi pau lei masina maram oiraga masagi democratic rights sizinaduna vote hadaba thorakadaba miyamda kitujungba fawhallei thawong asidi democracy hatnaba chatharakpa thawongni haina lawi maramaduna mafam kharada Meekhal Asi free and fair oina chatharabasu mafam khudingmakta free and fair oina chathagani haibagi thajabadudi lapna laikhre haina mahakna phongdorakhi. Ani palak shuba parliament gi India pumba tawriba election ki aina hujik leijariba mafamse outer parliamentary constituency gi manungdani ai hujik vote hadar jarure koi swaida haibitare sidadi free and fair waina dum vote hadanai aina haijaningi election commission of India da mari leinabada periphery da leiriba sugunugumba napat area aduga torong laubina singba kumbi kendra gi singhong chingya da leiba se inak nakna Kairao Kendragi Singhong Chingya da leiba adagi kenoda akhoi andro da Singhong Chingya da tang periphery oiba haibitare masidadi ai free and fair oigani haibisi thajide even sugunu area da su masakhang da basina hujik nomai round kaya kapaga vote thadaba thorkadauba voters sing electorate singdu mi paina aduna roi senare aduna moi kharana pulap namnanaba masidi India gi democracy je well plan tawraga democracy hatoknaba tawba plan se example da khoi saida Thoban municipal area da home guard ama thamasu district ka yam district headquarter ga yamna naknaba haidare district returning officer leibo mafam ngahakaita minute mari manga da kamai tawri kamai thadari asi moi Rush Tauraga SP headquarter ni Shigumbadana Central Paramilitary Force buying hai thamjale. Hujiki high riba mafam yamna sensitive oiba periphery area sidana home guard kumba karigumba khara thamjalaga ki the sien gito bukulai tiksan pai daga mafam dana home guard kumba karigumba thamjal tawji amna laibak thibani Nakalamromda Meekhal Asigi ina Manipur Parliamentary Constituency da Congress ki mirep odiba Dr. Angomcha Bimol akoizam hai Meekhal Asi anauba Manipur ama semnabagi ahanba khongthangni Meekhal Asi Delhi gi Meekhal ni haina khanabana bot hadabagi chang ayamba matamda nemliba si nemhangumse isa na thoraktuna isa gi right adu mapung phana siznabiyo chahi manga gi manungda lengakta miyamna pakhum piba ngamgadoriba sing na sikhaktane haibase miyamna kaubigan haina sumhangna makhata khi Utawrabawda dum ka dum male kaino da miyam gi ihulama fasana leiba male aigina taba miyam gi feelings I want to forever toina kenade electoral process yauri ni vote lepa mi su thada mi su electoral policy ina hek 20 ai jabdo paisa gi mama yani ne do ka busu lepa su
thada mi su koi club yaumin nari ni dana ainu hujik thada mi duna ainu hujik changi sina vote le point thada na te ba vote thada ba mi oi thada mane amaya ma ye ngonda oi da pa da to machin thi ba kang khong chali mayam si mayam na answer kamai pirake na yam yeng santi oina ko tangdu leitana mana pam do magi vote thada bagi hak hai tar ko my right to fazan exercise to hon do disruptor already me do gi right to vote to adu gi ma adu hak to mat pa chap man ne ba ningthin ngai thada andra de ko aina ishor da hai tar de gi lamdam sibu go kangla na kol man lam boy raga di ko koi gi lepak se sana lepak se santi oina mayam da thada raga anu ba manipur ma adu gi khongjang ase de gi changchen ba hau bani naina launing e ko mayam pulap aina sahan de haija bani anda ki ngasi se chumna gi bo thada banate anu ba manipur ma gi awon ba ma purak na bi ahan ba khongthang ni haita khenai anda ti people sing say aina jai ji mayam uji noina gumma press of zik la ka do re loina thokpiu Delhi ki election in ko jek thok tab dong tawi ko khara khandana yari gai tha thok thada bam changi kaino da akhoi miyam gi pukning wakhalon che chahi mangai mungda muktane khoi phangaba leingak pu singda khoi na control to mungamba khoi na pakhom pi bangamba numito asi khaktane bana te chahi manga di moi makutana man lei doini dana aduna leipak sigi leingak to aduna nomato voice sunu na khale TOMTV gi damak pogdom jari ba ai samak sawaijam gyanen amasung video journalist Anand Leinana Ramlal Paul Higher Secondary School Imphal Nakalamromda Meekhal Asida Independent Miref oina Meekhal lamba thengnariba RK Somendro atopa ming kaikun hai Meekhal asi harau kumhai amanate masidi tunglam chatki lambi semgadoriba aikhoi gi soifadraba thodang amani maramaduna miyamna su haurakliba mirol sing asigi khalaga isagi right adu mafam chana sizinaduna vote thada bio haina mahangna phongdokhi achati oina tawbusu oisino adi high report che election habisna Manipuri tungi future je decide to do ni na Manipur mang so apa kenta thada view bakhan punan khara thada view election da irang to bigeno election ke festival nate ahoya lebak achumba ma ke pu ke cho wa ko chongsa pibi ni si ko chongsa ba je ko mang bum se na khoi bo thada ba thuklai ba sing ja dai ba isu sina base ro ka thada ba thuk pani hana khandi bra adu da sing ha go di leba isu si base to thada ga dabne adu bo leiba isu sa ba da apai praja ka loina mate Posun kha dikha charang na bajui bai gi adu tawin janing de adi ai yum da thokte ai sa da thokte na khan bi mota ai yum da ngan thok da ge khan bi mot amok khan ba matam yore ai tari ko kam de kam kana thok ne am duna buji tungi khalaga icha singi tungi nai khalaga hana ke election da am oi am responsible citizen amoina oi bot da da ne na Meekhal asida RPI atawali gi miref oina Meekhal lamba thengnariba Maheshwar Thongauzam na hai Irang asina maram oiraga miyam asi wakhal tare haina loba yai sel natraga pangal na vote thada narambagi haina bi dung asi dilaitre miyam na su irang asigi waroshin purakpa ngamgadaba mihut ama soidana thagalakani haibagi thajaba thami haina mahang haiki Pawai say tasena haragadi ID aigi journey ni handa tasena ku yame amse wari adu handa ki election sidi tasena celebration ate harau kumai nate tasena thabak tawjage na changjara pane idi thabak pangthok pangam moidor gadi ke doi vote lep ka doino haibagi aina hanjan haijaba aduna aigi full fledged khudok pangam daba haibadi ai pidam ama leitabagi du mafamdi mafamdu da di lepaga di leizaraba haitare dubu manung changaga aina full fledged work to wangam daba adu da wari ba mayam tawnari ba manipur tangdu leita da na leidiba imai ben myam leidiba mama myam na wari ba dai chinau myam na wari ba yumai chakraba myam manipur thoidraba tahaidraba thabo myam thoki basida tasena aina central part sida central scenario sida aina chower role ama loba yai ko haibagi aina changjarak pane adana tasena in thabak aigi the only my definition is my definition of politics is to do work aigi the politics ki ama magunaraga natraga ama manam dhanaraga adu wakhalo leijadi aigi the thabak oina pangthok pasin thabak oiroi da bato chu wanara kan sida thabak oina onthok pangam moi dor oiraga di ketoi bot tawdoino ketoi bot pangthok doino haibaduni adu ai sagi main agenda di kaino haibatan thabak oina pangthok
ꯄꯥꯡꯊꯣꯛꯆꯕꯁꯤꯅꯤ ꯊꯕꯛ ꯑꯣꯏꯔꯒ ꯂꯥꯛꯄꯁꯤꯅꯤ ꯑꯗꯣ ꯊꯕꯛꯇꯣ ꯑꯩꯅ ꯃꯐꯝ ꯑꯃ ꯀꯟꯕ ꯅꯠꯇ꯭ꯔꯤꯕꯅꯤना ꯊꯕꯛ ꯑꯣꯏꯅ ꯑꯣꯏꯍꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯛꯄꯗꯒꯤ ꯑꯗ ꯃꯌꯥꯝꯒꯤꯁꯨ ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯄ ꯃꯇꯨꯡꯏꯟꯅ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯦ ꯊꯣꯛꯆꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕ ꯉꯥꯛꯇꯅꯤ ꯐꯅꯌꯥꯝ ꯁꯦꯟ ꯌꯦꯟꯁꯅꯨ ꯌꯦꯡꯅꯤꯡꯕ ꯌꯦꯟꯁꯅꯨ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯐꯠꯇꯕ ꯃꯌꯥꯝ unfair means ꯁꯤꯖꯤꯟꯅꯒꯦ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯍꯥꯏꯗꯤ ꯁꯦꯟꯒꯤꯗ ꯑꯣꯏꯔꯣ ꯑꯃꯒꯤꯗ ꯑꯣꯏꯔꯣ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯂꯦꯁꯟ ꯑꯃ ꯄꯤꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯑꯒ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯑꯃꯨꯛꯇꯪ ꯃꯄꯨꯡ ꯐꯥꯅ ꯐꯨꯗꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯃ ꯄꯥꯡꯒꯜ ꯑꯃ ꯄꯤꯕꯤ Amaromda ina Manipur Parliamentary Constituency ki independent mirep ama oina lamba thengnariba ai sarat na hai Manipur kan ge hai bagi damak Meekhal asi thengna bane lamdam asi hiram khuding makta soijilaklei maramaduna asoiba kaya si semdong na ba madi rang asi loishin bangam na bagi pandam da Meekhal thengna bane haina mahanga phongdokhi aina tholai basti Manipur kan bagi polopone atai isu mo lejete Manipur si kanokwa hoji so iba irang si losin ba Manipur se chai chaunga humdra ne thon kang khong chai le di basam ti losin bagini choi de mayam se masi shamto posine choi bati hiram khutma ka soire apoi ni soire basi politics da soire ni pantang apoi isagi oiba dol lejete isagi oiba dol si ler ka ne Manipur ngai ga da bani adu isagi oiba dol si loir ga regional party में लिखकर कनी regional party में मणिपुर पांग next election में मणिपुर पांग गने मधु मखम भी कि तौरगा ना मणिपुर से शमतो कुछ नहीं पांग खुदम दास लगा खुद मनी दास प्रजा खुद मक से भाव तानबा अदो अकोई प्रजा सिंगिना हौजिक ngasi से one of the most important Manipuri landmark ओइबा decision ने बंगसी लौदो से ngasi प्रजा ना भाव तारगा मणिपुर से नुंगाई गनी